ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯂꯌꯥ ꯐꯝꯄꯥꯜꯆꯥ ꯂꯤꯁꯤꯡ ꯑꯍꯨꯝꯒ ꯆꯥꯝꯃꯔꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯁꯖꯤꯕꯨꯅꯣꯡ ꯃꯄꯥꯟꯕ ꯆꯩꯔꯥꯎꯕ ꯀꯕꯨꯏ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯅꯤ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ Police Station Tarahumdoina Konba Mafam Yauduna Manipur Pumbada Armed Forces Special Powers Act Afaspa 1958 Hataruk Sangdoknaba Ministry of Home Affairs na Gazette Notification Thokre. Maitei haiba furup asi panghing hinglakpa furup nate aikoi numit amadi thagi khongjat ningthina khanglaga hinglakpa furup ni haina ningthau sana jawba leisembana phungdorakle. Hiram Kudimakta awatpa leitraba aikhogi lamdam ase amato oina punsinba ngamdaba sina pangal fudokpa ngamdabani haina Kairao Assembly Constituency ge MLA Laurembam Rameshwarna phungdorakle. Amadi Maitei Singhi Chahi Hoba Numet Sajibunong Mapanba Cheiraubugi Thauram Manipur amasung Mapan Manipur da leiba Maitei Singna Paksana pangthoknakhrei.